इमेज वाल मिंग ताबिरी बसंगो अहममुक्तदा खुरुमजरी हौजै मरोइबा पाउदा ngamkhaida border pillar yungbagi sayin naribagi matangda center dege service team amatharaktuna verification tawina bakhangangkre haina se minister and birena haikre angtha village da saba aggregation unit horticulture and soil conservation minister t sam kumar sangakre loinana all kaksing student union ge kuntaruk suba mapong namit thoram pangthokre haujai pausanone pizari Housing of Zayan and Ladiba, border pillar number 80, Amasung 82 game Maraki Lamsing, Amadi, Maruina, pillar number 81 Yungliba, Mapangi Matanda, Center Dege, Survey Team Amathavirakduna, Mapam Sing Duge, Mioishing Yauna, verification Sataduna, Miamge Wakalda, Tamamnaba, Poglibase, Kohanaba, State Gamena, Center da City Iduna Kangankre Haina, Chief Minister and Birena Pondokre, Wapamasingasi, Chief Minister Ge Secretariata, Indo Myanmar, boundary amasung Manipur University gi housing oidiba issue sing asigi mari lainana pangthokiba pawgi mifam amada Chief Minister and Birena haikibani Chief Minister na makataraduna maroiba pillar number 81 Manipur gi maikeida changsilaktuna yungle haibagi ufam adubo yaningdabasu phongdoke border pillar number 81 India Myanmar boundary agreement 1967 ge matungina yungkiba mafam adumaktada yungli haiduna Chief Minister na border pillar 81 ase housing lengang leba gamen asige matamda Manipur ge territory da hongjilai haibagi miyamda lana pautokpabo yamna haksin lauke isu asina miyamge pungning wakalda charangna ba pohan bana state gamena miyamge sentiment sing khangna isu asige Loishinaba honaba yaba honari haike border sigi issue si anuba equity ministry government si la akanda tawbuduna miyoi kharna or political rival kharna ubunna bana nari bodu documentary evidence proof laira kanda tawbiu documentary evidence amade proof na masigi pose mamam de 2014 da 13 da tawbiu meeting madugi outcome na 2014 the Iramba city of the base or the Lakiva resurvey Adugi resurvey to the Sagi subsidiary pillar you know for the Nande Hanga but Murku Mela for the Sonde canvas from the Madugi anxiety Madrid traditional boundary Karagaiti Equity Praja Sindi Hot Dobra had to comment as well as Viduna Nara Equi civil societies in now Singapore is a January or Puna. The government had a more called in the sea, may have known I had another Aduna political mileage long number to Gumsi. Manipur University ge issue asagi matangda Chief Minister na haikibada mahag masamangna lusingba state government ke team amana Union Human Resources Development Minister Sri Prakash Javadekar unaduna housing oidiba Manipur University ge phibam khangalogane haiki Chief Minister na makataraduna haikibada University asigi housing oidiba charangna ba phibam asibu luna lauraduna government asina muta amasung musugi mihutsinga meeting na singba pangthoktuna Manipur University community ge fireb ase Union Human Resources Development Ministry da khangantuna honabayaba changsinbayaba sing changchele haike Housing Ladiba BC ase mangonda chiriba maransing ase chummi haibagi praman phanglabadi mahag dandi piba natraga loktokiba yai hanasu Chief Minister na haike Paikha ang si result haidoktriba torbo mayam si ki administrator ama tawka haido handu tawka ma yota inquiry to handu tawka na inquiry du da yama ka ko le ni ma to juri ma ngada ni haibo posaksi khanbi raga mutta madi mushugi mayam sato sati mayam hesitate to demand of mayam until wakal khanjar biraga review to biraga in the larger interest of the student academic atmosphere madu to view sangsal steps in do view haiba wakum khase
यूनिवर्सिटी की मई लेकर थमजरी ngasigi paugi mifam aduda Deputy Chief Minister Waijoy Kumar, IPR Minister T.S. Biswajit, Revenue Minister Karam Syam, Water Resources Minister Latpao Haukip, Forest and Environment Minister T.S. Samkumar, PHE Minister L. Diko, Agriculture Minister V. Wangkhalian, Social Welfare Minister Namsa Kipzen, amasung Education Minister T.S. Rajesh Samsu Saruyaki. अमरमदा चीफ मिनिस्टर की सेक्रेटरी के कैबिनेट हॉल दा पांगथोखिबा अवांगबा थाकी मीटिंग अमदा चीफ मिनिस्टर एन बीरेन सिंगाना खुंगांग ससी मिशन रिव्यू तौख्रे मीटिंग अदुदा मिशन असिगी असुपा थौपुरिबा एडिशनल चीफ सेक्रेटरी वर्क्स फॉरेस्ट एंड एनवायरनमेंट सुहेल अख्तारना संगसिलिबा मिशन असिगी मतंगदा थोइदोपो वफमसिंग थमखे चीफ मिनिस्टरना नोडल ऑफिसर सिंह डीसी सिंह अमदी अतोपा ऑफिसर सिंह दगे खुंगांग ससी मिशन असिगी मियामदा कानबा सिंह फंगनबगी सजेशन सिंह अमसुंग मायोंगनरिबा प्रॉब्लम सिंह तारदुना चीफ मिनिस्टर ना ऑफिशियल सिंह मिशन असिगी थबक थरम सिंगी पंथदुना लेरिबा सिंह यारिबा मखै लेहंदनबा हाइके ngi pothok pothokpa asi state government ke hana paikakadaba saruk ama oibana central government ke fund sing ngaidna state government ke scheme sing dage miyamna thabak sing phanganaba upai puthoknaba su fishery department ke official sing da chief minister na haike ngayopa pukri tobagi matanda department ke official sing na khunja sing na pukhaliba mafam sing सर्वे तौदुना पुखे तौब यागनी यारोई हाइबदु खंगदोंगनबसु चीफ मिनिस्टर ना हाइखे मखाताना चीफ मिनिस्टर ना खुंगांग ससी कैंप सिंह हंगदोंगनबा सिल्लांगबगे फन सिंह हेना थादोकलगनी हाइनसु डीसी सिंह दा हाइखे मीटिंग अदुदा चीफ सेक्रेटरी जे सुरेश बाबू एडमिनिस्ट्रेटिव सेक्रेटरी सिंह नोडल ऑफिसर सिंह डीसी सिंह डिपार्टमेंट के मकोक थोंगबा सिंह अमसुंग स्टेट गवर्नमेंट के अवांगबा थाके ऑफिशियल सिंह सु सरुयाखी Social scientist, social activist, journalist, politician, amadi experts in yawa public discussion khanani mifam ama hanage freedom ge editor RK Ranendrajit, UCM ge information and publicity secretary BM Yaima, free press ge editor Pradeep Pangzobam amadi veteran politician Ozoina president member oina Manipur press club ta pangthokre मेभमदुदा ओजोइना फोंदोखिबदा क्वाथा खुनौदा बॉर्डर मरफुमाथोय युंगलेबा लाले एग्रीमेंट यावगी मतुंगिना क्वाथा खुनौ तुरेलगी येथमनाकंदा युंगदबदा ओइरोमदा युंगले लिसंग मचमापन हुंपुतरे के मार्च तरादा इनखिबा एग्रीमेंट के आर्टिकल नंबर अमदा यावरिबदी युंगदरिबा पिलर की लैटिट्यूड लॉन्गिट्यूड पुथोलगा युंगदबने पुथोकपा लेत्रे longitude yengdaba mali matam aduda semkhiba agreement ke committee violate tobani haike ngasige khananainabagi mifamda sarubya khiba all india youth federation manipur state council ge president modangtem somerson haike mission organics and development for north east region ministry of agriculture ge makhada lupa lakh Taramathoi, Dasmek Animanga Changna Androge Angtha village da Saba Kihomge Aggregation Unit Ngasi Horticulture and Soil Conservation Minister Thanozam Sankomana Thoiba meeting Oiduna Sangakre Tharomduda Manipur Organic Mission Agency Momage Project Director K Devadatta Sharma Horticulture and Soil Conservation Department ke official staff sing Angthage Kunjakayana Saruga K Taromduge athoiba mitunge warol pireduna minister Thanozam Sankomana hai ngasi agriculture unit ama hangdogliba asina kihom thariba longmi singna kihom thapam leitabage awaba mayongnariba asidagi kharamakhay kon mangamgane unit asina labukta awa ana thidana thabak tawriba longmi singda kanaba kya piregane haike je manipur ki toman ba resistingda manipur sarkar ki police department ka president samana ba bi ga da zamana na Nami takutpagi sudah kalau mana ni hai na bersakar ki amadi Manipur ki forest department ki bakhada somba samane na ise maruina lepising na awa ma athele ki thamto dhyan se ada sigi da matlab kan thagale hun thamdalaga sangasna kada mun ya pura sunu hai hun thamdalaga ai ka hun thagse All Kaksing Student Union Aksu Kaksing Linkar Kibage Kuntaruk Suba Mapong Numethoram Ngase Kaksing District Kaksing Pogsubatar Leba
Library and Information Center Kaksingi Mipun Sangda Pangthokre Tharomatata KSIS Bident Aksu Kaksingi Hana President Oirambana Thoromapo Naurem Sanjay Kumar Chairperson Kaksing Municipal Council amasung KSIS Angangzau Deputy Inspector Zonal Education Office Kaksing Anina Akanaba Mitung Sing Oina Saruga K Ngasigi Tharonggi Saruk Ama Oina Skun Mairoi Shingi Kui Sangdamnaba Debate Sangdamnaba Amade Narke Oiba Jago Isakyasu Utke All Kaksing Student Union Ge Mapong Namit Kamari Lenana Tha Asige Nepalda Category Ahum Thongna Pangthokiba Mahiroi Shinge Layak Pa Sangdamnaba Yauna Tongan Tongan Ba Sangdamnaba Singe Mapong Bathang Taraba Singda Mana Piba Amasu Kaksingi Manungda Leba Bosem Kosem CBAC Amade Ate Mahi Masingi Lamda Mitoi Mihelaba Mahiroi Shingda Puning Thogat Bage Mana Singsu Yan Lam Thoke Bharati Prime Minister Narendra Modi na Din Dayal Antyodaya Yojana National Rural Livelihood Mission de NRLM Din Dayal Upadhyaya Gramin Kaushalaya Yojana DDU ZKY Amade Rural Self Employment Training Institute RCTS na Lebak Asigi Manungda Ladiba Nupi Oibisingda Kari Kanaba Purak Labage Amade Makoigi Punse Mahingda Kari Ohumba Lak Labage Haina ngasi ayupong mapon makaidake horoduna Prime Minister Narendra Modi amadi Celeb Group Singa pangthokhiba video conference program BJP Thawal District ki oinasu BJP Khangabok Mandal na sinduna Khangabok ta leiba Sorojini All Pamta Party ki mioi kyana sarugyaduna yengmina khre loinana nupi singdamak pidiba kanaba sing mato karamna phangangadage haibage matangda kananaina khre BJP Manipur Pradesh ke Hanage Vice President Zadumani BJP Tawan District ke President Al Devent Amadi Mahila Morsa ke Dupi Karmi Kyana Sarugyaduna Pangthokiba Prime Minister ke video conference Yeminabagi Tharam Aduga Marilainana BJP Tawan District ke President Al Devena Phongdorakpada Mahila Morsa Singda Hiram Kyada Kanaba Pigadaba Tharam Ama Oibana District Asigi Oinasu Ngasigi video conference Yeminabagi Tharam Ase Pangthokibani Haiki महिला सिंह सेल्फ ग्रुप सिंह लाइव इंटरेक्शन प्रोग्राम चथदना महिला की कपत होरंगी मरुंगा इंडिया सिंह थुम साइड को अपन मखाइदगे होरंगा चथरक प्रोग्राम मनी हाइब प्रोग्राम सिंह मणिपुर लेबर मंडल सिंह थुम कांथो कोइना थवाल डिस्ट्रिक्ट की मंडल सिंह अखोगी लेबर महिला मोर्चा की कामबुना याम पुनः फमिनदना प्राइवेट कम्युनिकेशन लाइव इंटरेक्शन प्रोग्राम सि खोइना जेंगमिनरी Handaki Saida Bosemna Loba Class 10 ge exam haidopada Mari Suba position ta Khrebi Mahiroi Archana Hizam ge Maklana Piram Leba Adu Atuba Matamda Board ke Chairman Amade Examination Controller na Daita Lauraga Suntokadabni Haina Desam ge General Secretary Onam Setana Phongdokre Ngasai Sagomon Morang Lairakta Leba Desam ge Office da Pangthoki Bapau ge Mifam Aduda Mahana Makha Tarduna Handak Haidokiba Class 10 ge exam result Aduda Archana Hizam ge roll number 44157 na upon mark 569 pangduna mari suba position ta ke mahana exam da iram leba pakum aduga phanglak leba ma aduga chingnaba khara leibadage RTI thaduna English amade science ke pakum se check tauke check tauruba matamda science amade English ke mark mari ma ke apunba phangkhiba mark chamanga ga humphu mapanda tinsingga da walamba thengna ke Hiram Masigi Matangda Desamgi Mirching Chatuna Bosengbi Chairman Controller Amadi Staff Sing Unaduna Wari Sanarwa Matamda Head Examiner Amadi Examiner na Pirakiba Mark Adumak Lauktokibani Haiduna Daita Longning Dabage Wapam Tanglakiba Adu Yaningde Haike Haidukiba exam Adu Tasingna Amohana Pakum Se Sing Adu Amohana Check Taurabadi Pass Toba Mahiroi Sing Pass Tauramdaba Amadi Fail oiba Mahiroi Singh fail oiramdaba ke marom leibaki thajabalai tangai phadana ahambadagi kumanga phawbage position lokiba Mahiroi Singh adusu ona tainaba mayam ama yoramba yai examiner kharana soikhraga Mahiroi Singh ge career da sauna akaiba piri Bosengbi chairman amade controller na daitya loduna hairiba watok ase atuba matamda loisinggadamne haiki
Manipuri Student Federation MSF के Vice President Ningthozam Zugeshwar amadi General Secretary Anand Ilangbam Bogarina Thomnambadagi and Zugeshwar na Laikhidraga Anana Hose Pawaras Medicity da Langduna Lairibagi Thodokta Chanaba Myoshing Putoktuna Aingi Oiba Matik Saba Sarak Pibinaba Dabi Taurabasu Lengang Nangasi Pawa Putoktana Lairibagi Mayokta MSF and Zugeshwar Misigi Matang de Senkiba ZEC amadi Yamleba Mairoi Shingna CMG Banglo Tamna Thomson Lankre Adubo Miam Aduna Nupilang Complex Mapa Yoropada Security na Talaga Thamke Khongsang asigi matangda MSF ki President NZ Milana Pongdorakpada accident adu atamna na tawbuni haina lawi Mihar pa putoktuna angi oibadandi PBO mara leiba sing putrokte pa phawba Khongsang sing sangsin gani haina su NZ Milana Pongdorakle Handa Khangawdana Manipur Lenga ki Makhada Leba Police Singna Kanmamongda Street Vendor Sing Khoraman Kaitingi Akoibada Poti Yonba Yaroi Haina Sangseleba Thong Asigi Mayokta Ngasi Street Vendor Singi Apunba Mipam Ama Zem Hall Impalda Pangthokre Ngasigi Mipamda Manipur Kaitel Apunba Lupki Secretary Mema Muslim Street Vendor Welfare Association All Manipur Nupi Maruki President M Saki Amadi Roadside Vendors Welfare Association के President KSIS Tamana President Member Singh Oibagaloinana Temporary Market Haukaitel Pauna Bazar Tangan Bazar Nagampan Polo Ground Custody Tong Kumalampak Gambir Shopping na Singbagi State Vendor Kayasu Saruya ke Mipamatuda State Vendor Ek Lisingani Taramari ki Makada Manipur da English Singani Tara Tarukta Singkiba Manipur ki State Vendor Singhi Oiba Role Nathairaga Thamba Amade Town Vending Committee Hauzik Phawwa Sembidaba Manipur Lengana Supreme Court na piba State Vendor Singhi Yathangbo Ikai Khumnabidaba Khoirambang Kaithengi Akoibada Amade Kumalampa ki Mafam Kharada Atamnana Athingma Piduna State Vendor Singbo Owaba Pibagi Matang Ima Kaitel Ahungi Mathakta Hangdana Ladiba Mafam Sing Asida State Vendor Singhi Banding Zone Oina Manipur Lengana Loktokpinaba Haizabigi Matangda Khanaki अखोई स्ट्रीट वेंडर सिंह सर्वे तौरगा अखोई आई कार्ड हाइबदि अखोई सक्ताक पीबियो हाइबसिमा अदुगा लोइनना अखोई टाउन वेंडिंग कमिटी सेमदना अखोई कैथेल की लाइसेंस पाइबे इमाइबल सिंगसिगा पाइदब कांगबु सिंगसिगा नाग लेतना खनब कोनब पुलिस का तौरिबा मैम सिंगसे टाउन वेंडिंग कमिटी अमा सेमगदि मसी याम तुना अखोई मैम प्रॉब्लम्स मैम सिंग सॉल्यूशन तौब ngamgani अखोई कैथेल की मतकी ahungi hang basidabu phaman gera temporary market tabu adjust togera natraga thop karai karai dana ekoi vending zone ne haidana declare tawdri bawbudi hairi street vendor singe disturb tawbiganu haiba warap singa chike koi longjari Kaksim Block Congress Committee na Yendrembam Ibochau Singa retired head Pandina Leki Dabada Awaba Pongdokre Committee Asige Advisory Committee ge member Oibiramba Oza Asana Hoki Batang Mapan Niktokaba Numita Leki Daba Asida Minute Ani Tumina Leptuna Isorgi Mapanda Tonizaduna Leki Dabage Tawaina Isorgi Kuyada Santi Ona Leruna Banizaki Ngasi Kaksim Block Congress Committee Office ta Pangthogiba Mipam Aduna Oza Ibosona Leki Dabada Imung Manungna Pohoriba Owabadasu Saruk Yari Pongdorakli Tripura की अग्रतला एयरपोर्ट पो महाराजा बीर विक्रम किशोर मनेकिया के ममिंग दथोन बगिदबाक सेंटर बो सीएम बिप्लव कुमार देवना थगत फोंदोके थरमदुदा वांगांगबदा सीएम देवना हागे त्रिपुरा की मियामना सीपीआईएम कम्युनिस्ट वकलोन बो कौथोकिनबा अपील तौके महाराजा बीर विक्रम असे मॉडर्न त्रिपुरा के आर्किटेक्ट ने हाइके एजुकेशन की लमदा महाराज देवना तरंबसंग थगखे महाराजा बीर विक्रम कॉलेज अमसुंग महारानी तुलसी बत्ती स्कूल लिंखलमे अगरतला एयरपोर्ट असिसु माहना लंपीदुना लिसंग मचमापन निफुनी थोदा सागखिबने हाइखि सही निफुगी ममांगदा नासा प्रोपना मार्स के लेमाइदा फंगलंबा ऑर्गेनिक मॉलिक्यूल्स मंगन खिरंबा याई हाइना न्यू साइंटिस्ट ना फोंदोक्रे ngase बिलियन अहमगी ममांगदा समलंबा ऑर्गेनिक मॉलिक्यूल्स सिंग फंखी मधु रेड प्लानेटा जीवलेरंबा याई हाइबगे अंतंग नहले हाइरे NASA के वाइकिंग लैंडर्स अदो मास्टर थादुना मधु जीव पानबलेरम याई खंदुना चिजल हल्लबने हाइरे प्रोमिशन के थबक सिंह नवेंबर 13 लिसंग मचमापन मरफुनी थोय वाइकिंग 1 अमसुंग अप्रैल 13 लिसंग मचमापन मरफु वाइकिंग 2 ना अरोइब ओइखे SDSC बो मखोइगे हक खुनाई खक्तदा नत्रगा राजनीति दसो मानवा हक फंगनबा थोई हाइना BJP के नेशनल जॉइंट जनरल सेक्रेटरी वी सतीशना BJP ST मोर्चा के वर्कशॉप ता वांगांगबदा हाइके मेरिट युमफम ओइदना BJP ना मी पुनमपो इकाई खमनाई हाइनसो माना मकाताना हाइके BJP के आइडियोलॉजी ngang चलो हाइनसो
party workersingdasu haike Rajasthan BJP Chief Mandal Lal Saini na haike Central amasung state government ka miyamgi yaifanaba thabak paikhali workshop aduda wangang bada Rajasthan State General Secretary Chandrasekhar na haike BJP ki miyengdi lebak na ahanba party na ani subada aduga isagi na ahum subada haibasini One Nation One Poll haibasi lebak sida leifam thoi Prime Minister Narendra Modi ki mission One Nation One Poll haibasina Mikhalda Changkigadaba Lupa Billion kya kanbangam lagani haike Hauzik sanabagi pauda Jun taramari dagi haukiba malemgi khwaidagi zawba football gi sangdamnaba kuma thoi suba FIBA World Cup loishin bagi stage yoraklei Thasagi tang taramangada France amadi Croatia na World Cup asage final da thengnaduna kanana kuma thoi suba World Cup ki mapu oigadori haibadu khangmangam lagani Ngarang sanakiba match da Croatia na England bu panjan ani amada maithiba piduna World Cup ta ahanba oina lebak asina final stage yobangam ke match adu mina tambana ama laina tambana ama haibadu punamangna England da wangna thazaba leikibani madugi ona tainabada Croatia na mai paktuna final yokibani Croatia gi maikei da yamna serious oiba speed amade fighting ado sanarishing dagi uki masimangna Croatia na mai pakibani haibatai Ball paibang ambage percentage su Croatia na wangna lekidaba natte final da thengnagadaba France malengge oinadi araiba team natte lebaka se World Cup ki history da handaki asitharaga ahumlak final changlapangam kibani soli sangma chamapan marupudara nipanda France na Brazil bo ahum sinoda maitiba biduna World Cup ki mapu oike masagi matungda lisingani tarukta Germany da pangthokiba World Cup ta Italy gi makuta ahum amada maithi hauduna anisuba mafam takraba matungda handaki asina lebak asige ahumlak suba World Cup final changlapa ngamkraba lebak nei Brazil thoido hendongna handaki World Cup asige manungda maming lairaba singthaningai oiraba team singne Belgium ga sanakiba semi final match aduda Samuel ge phajakarba heading amana France bo finalist stage yowbangaman kibani team animal winner oibadi yaroi amadi soidana maithi hogani France amadi Croatia na kanana kumathoi suba World Cup ki mapu oigadage habadu prithvi gi miyamna yengna gadabudge ngainare July 15 dadi chapchana khangmangam lagani Amaramdana World Cup asige goal boat fangadage haibasi hojik pawbagi oinadi England gi striker Harry Kane na goal teruk sanduna top tal lekibana mangna soidana goal boat ki lamzen asida mai pakani haibagi thasaba leire ngarange match aduda Croatia gi Marioma Zukipna lebak adubo final yohanduna England gi thamoi ka henke hojik arobada maroiba paw umana pizari Ngamkhaida border pillar yungbagi sayin naribagi matangda center dege service team matharatuna verification tawina bakhangangkre haina se minister and birena haikre Angtha village da Saba aggregation unit horticulture and soil conservation minister T.A. Samkumar sangakre loinana all kaksing student union ge kuntaruk suba mapong namit thoram pangthokre Image pawdam ngasigi de matang sidaloisere ming tabira bapuna mako amako hana kurumsari